Lamdam asigi yellow fruit sing amata wana punsin duna kuki narco terror sing thenanaba matam oire haina helicon ge personal yum khaibam Surjit Kumar na phongdor khrei kumjal lisingani kulumdoi me ahumdagi hoduna India lenga ki proxy army kuki narco terror sing sinaduna lamdam asigi yellow me sing maru oina maitai amasung naga sinda landa handuna yum kai kaya mai thadokpa amadi misamyam haladuna sathragiba proxy war asi yellow fruit sing na matam amata oina Sinduna, Tengaminaba Matam Weri Haina Itnok Heritage Council Herikon President Yumkaibam Surjit Kumar Kumana Fondur Kray Wafama saying as a lob asigi Kunmarirak Suba Mapokuman Toranga Marilena Mahana Fondo Kibani Infalgi Gandhi Memorial Hall da Angto Kiba Toram Aduda Surjit Kumanam Akatana Fondo Kibada and the Kamjong District Manung Shanba Wangli Namli Amati Soro Hairiba Tangkulgi Kulsinda Barmarom the Gisansilapa Foreign aggression sing KNB amasung PDF na landarakuna tangkul kunja sing yum kai kaya mai thadokuna kunja sing da attack chatharak liba masigumba India lengana proxy army kukina ko terrorist sing sinaduna yellow me sing halanduna satharak liba lan asi hoji ai ko yellow me sing tumina yengduna leibagi matam natre maram aduna lamdam asida lemina riba yellow fruit sing amatoina punsinduna India lengakna kukina ko terrorist sing sinaduna landarak liba asi punna thengaminaduna kukinar kotero sing asi muthat minaba matam moire haina phongdoki ngasi lup asigi pangthokiba kun marirak suba mako kumon thoram aduga mari lenana Manipur theater gi lamda kathoklaba loinana thodam kaya lauduna lakhiba sangnaraba theater artist Savitri Haisnamna Tomtil Kudol award kusinaduna sangnarabi theater artist asi ikai khunu utki loinana thoram aduda retired IAS RK Nimai Herikon की प्रेसिडेंट युमखाइबम सुजित कुमार कुमन FNCC की कन्वेनर NG Akyu अमदी मणिपुर स्टेट कमीशन फॉर वुमेन की फॉर्मर चेयरपर्सन प्रोफेसर डॉक्टर मैनाम बिनोता नमथंग सिना अथवा मिथुंगलेन ओइना सरुक याकी मणिपुर येलो की तालाई ताबुन लेमिना बा येलो मैनाम की अपुन बबुकी मुकसिना टेक्समक कदगिना एकोई अखाकुई कलंग सिंगबा सिंगमदि तंबलेबा येलो मेसी अमता मुदा कुचिलगा हमोयोबा नि तोना जनोसने इंजिकी पुरमदि नमता नसी पुरमदि नमते येगी तांग अजुन 2020 के सीसी सिगी ममांगदि किनिकोला Manipur da laiba sing wada tamda taiba tongan ba group sinda manu tina laiba jaga sinda ai di telefon di commission amadi government aduba anu moto sinda ko tana jarga manu tina laiba jaga sinda thengai ba awaba mai phangdaba ising phangdaba lambi phom matai sadaba school room hataba playground laitaba sugumba thengaiba awaba kayada aikoi laiba talu putuli patodi awan waida aikoi saru yaduna haiba awaba sisi hatuna tunanta tanzara ka lati adubo laiba thibadi ikam hanodala legi tang abu putol ki thise masrinda aikoi India lengaki adumba usumba singina sanaba Uksi army guna thadropa sing finalo seguna di namda tantarana dan bamsigi barwana ore angkopi ini kiamda yui dasarega subu tukang abo koina hari ba manipura tantu leda korna ko korna usi apu ba se koi ini koda asun do mai se leje adumba limited sinsi terrorist sinsi Manipur lemai degi moru uthalu retreat take down to haba su advocate to haba adu NRC sanaduna adu ba foreign immigration si ai do ba magi khapuk lokol haba adu ba bujuji IDP dismu puela bujuji religion ka sangjam dong le ba makoi karam ba matam da hanjinga lamgada ke haibagi lamben rukta ba adu ba malamben rukta badagi masa masanda religion le ko kayama society ma sirba makoi me amje hanjinga ba hona ba asimba
ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯤꯗꯩꯗ